ngasi pol yongani akhoi date pizarke pol myam yongani kay pot no haibado mama hairage ko saugri ama leire mayam akhoi ngasi Sunday ne ko ngasi Sunday ne akhoi gi pot yonba numit mamang gi su haijagrabane Sunday numit ta pot yongani na ado ngasi se akhoi ka di pot pu hek pa hogre ado aina amu kitang thengtakna lae ado sida leire saugri leire ko akhoi ni gi yonjagado pot singje ai update amta pijarake saugri leire degi mayang maton leire ko adagi yenam nakopi simorok se am fajarabane masina nganga akanda mayam amu yenganjarake ado sida mayang ton leire adagi yenam nakopi handak su mayam mamangda puthokiba adumaina adum yamna puthokjarakani haidi marang kaina puthorakani haitare mi amamam khaka launabadu mamangdadi adumai tawidana phangboy phangdaboi tawdo ado handakti adugasu oiraroi ko handaksu mamangi sigi hek mamangda puthokiba adumaina haidi mi amamamna marang kaina logibado adumaina adum puthokjarake ko aduga sida kano laira sigi saugri angangbaje packet ani ahum puthorake ko blessy jong jok to jo mai ngarang mehendi ama leire adudu sangni yani ngai tawandana leire ine adu mayam sida leire adu asonakan gi amu ucharake sondana yendem handaki yendem jidi makasu chawrabani phajam phajarabani ko mayam yendem jo handak marang kaina adum puthokjarake ko haidi kona deba hekte yendem se ado handakti adum yengage maong je packet se lupa 30 saraga kitang handa halakpa natragana 50 da adum sabagi maong ado yendem se makadi chawrabani handakti mamangadi manadrabani ko sona kanda leire adegidi sida mayang ton pambi basingna phanghoroi haibagi awaba leibidabida adum lakpiro mayang ton loina mak phangani arak khuding mak phangani ko handakso mamangi adumaina sidasu leire mayang ton khumpak am leire adu mayam su sigai sini ko akhoi gi item se mayang ton leire yendem leire adagi maroi nakupi saugri sigai sini ko akhoi gi mamang da puthokhiba adumaina chapmanana handaksu sumaina sum puthokjarakani adu mayang mafam di hanagi mafam dune INA market metro gate number 2 nungdawairam pung 8 adi nungdawairam sina mayam gi su khudong charani ko aduduna mayam soidana lakpiro phangaroi haibagi wakhan khanbidabida loina mak phanghanjaragani handakti soidana adu mayam lakpiro maroi su sida lenba hore ko kompak ama bu lenba hore kho kadi yamna su thui mana maroi lenba je adu yendem se sida yendem pambi amadagi maka ahumdagi di tararoi khoina ngasi kano tawdoise ado mayam soidana lakpiro INA market hanjana haijarisini aduga yumda delivery tawbiyo porter thajarake porter kakpirake haibagi khudong sabaduma khoi leijade adugi damakta di mayam waro biba yade ko ana arakpa khoina market thokpada leiba lakpa jingda oina khudong sabaje pijarage adudi mayam video se loisalage ko mayam hore nungda waram thengnarase